Thadougi luchingba Michael Lamjathanggi yumda amang-ata thokhanlambabu Thadou Community International TCI yaningdaba fongdokhre. TCI na Thadou pasero lamana hai Churachampur gi Panlai village tagi Thadou mahiroi singi luchingba Michael Lamjathang hauki ki yumda khulai paiba koki ki agenda sandokpa sing oiramgani haina Thajaba mioi kuntrarom na thasi kungama gi numidang pung taraga minute kuntrarom tarakpa duaida amang-ata thokhanlamba asi yamna laibak thibani mioi sing aduna yum aduda nomai round kaya ama kapsalambaga loina yum adubu mai thanabo honaramke amade Michael Lamjathang hat kani haibana chingba video sing viral oirake hariba attack asi Michael na Manipur da base toba news TV amage cookie supremacy NH agenda haiba discussion amada saru yarubadage thokibane Thadou asi handaki asina anirak shubane mahaki yum asi hana su cookie militant singna mamang chahige me tarukta su amang-ata thokhanba laikrabane Michael Lamjathang amade mahaki imung manungda attack toba asi Thadou community pumda attack tobane Thadou community bo ki hannaba sinbane haina su makhatare